ngasi numida wairam phongkiba tongan manipuri sifungsing amasung thokiba thawdo wathokisingdagi maruoibi ipausing miyamna thamjagi hanwada kangleipaki maira news tagi lakusaraga maira paibi imasingi mathakta paliba FIR asi khudakta kakadabani phadaba yaroi hairaga manipuri leiriba maira paibi ekhoi mayam loina fabiro maira paibi singna siphai leibi yaroi hairubagi maira paibi singi mathakta FIR palakpa bu pairei leimarol maira paibi apunba manipur amadi all manipur women's voluntary association AMAWOTA na yaningdi FIR du kakadabani maira paibi singbu phaba punba yaroi hairaga manipur da leiriba maira paibi ekhoi mayam loina phabiro haina poirei leimarol maira paibi apunba manipur gi general secretary TS apabi na phongdokre wafam sing asi ko kaithil akham lekai da leiba amuko gi office ta pangdokpa paumi sing unaba ma da phongdokibani Mana makata na hai karigi damakta Manipur gi miyamna Assam Rifles amadi sipai sing Manipur gi satkro leibe yaroi haidibano haibisi Assam Rifles amadi sipai sing loinana lengana mamutana khangbigadabani haukiba mamang sahi English ngani ga kungo homdoi gi me ahumda Manipur da thokliba thokwaningdaba thawdo asina lamdam asigi miyam butang du leita andre thokliba irang asibu control tonaba Assam Rifles amadi masing yamlaba sipai sing thajilaktuna thamliba Assam Rifles amadi sipai sing asina irang asibu thokwandanaba honabagi mahutta ka henba tawroidaba thawong kya leptana satharakpa urakpadagi Manipur miyam gi thamoide sauningba pendaba kya lerakli loinana thawong asi leptana satharakpana Manipur miyam maru oina maira paibi ima singna Manipur digi Assam Rifles amadi sipai sing laukthokpi kho haiba kholaw kya ngasi phawa leppa leitana lauri aiki pawgi miphamaduru saruk yakhiba AMAWO BA gi President Y Kunjarani na phongdokibada thokliba thawdo si ngakthoknaba irang thokliba mafam sing Assam Rifles amadi sipai sing thamnuna irang thoktanaba honabagi mahut numai kapnaba yengduna leiba amadi zawkuki kulai paibi sing misang sangduna leiri misang mikhai naidana thabak paikhatpagi mahutta irang su leitaba mafam singda sipai sing thamjinduna maira paibi ima sing amadi Manipur miyambu asawa pukhali irang leitaba mafam singda sipai thamjili thawong asi nupi lup ani asina yaningde asigumba thawong asi sipai singi ka henba thawong ni haina lawi thawong asi da khoisaunaraba maira paibi ima singna sipai sing satkro haiba kholaw ga loinana Manipur dagi sipai sing satkro haiba kholaw lauri binaki ima kunjarani na makhata na paumi sing phongdokibada sagang da ladiba sipai sing leitana ba hairuba maira paibi singi maraktagi ima taragani thogi mathakta FIR palak paibi si yamna sumnaba thawongni masi Manipur da ladiba maira paibi punamaki mathakta FIR panbani haina logani thawong asi poirei leimarol maira paibi apunba Manipur all Manipur women's voluntary association yaba ngamloi maram maduna maira paibi ima singi mathakta paliba FIR si khudakta kakadabani maira paibi ima singi mathakta paliba FIR si khudakta kakadabani maira paibi phadaba yaroi hairaga Manipur da leiriba maira paibi ekhoi mayam punamak phabiro haujuk lengakna maira paibi singbu masin phibul namlaba maira paibi singbu namthanaba lokholakpa Thourang asi matam sana thengna haudrabadi Manipur miyam ngakpi senbinaba kanbinaba leitraba khunai amada hingauragani maramasina Manipur miyam maru oina maira paibi ima ibel sing asiat pa phirep amaga loinana asigumba lengaki miyam namthanaba lokholakliba Thourang sigi mayukta puna thengna mina sehna su phongdokhi atopa pawamana kangpokpi irang sina maram oiduna sugunu valley bridge ngasi phawa thingjinduna leiri kangluk irang asina khwaidagi hena sogolaba mafam ama oiriba Kaksing district ki manungsana leidiba sugunu amadi Susampur satpagi lambida Manipur tural gi mathakta sariba valley bridge asi kangluk irang asina maram oiduna ngasi phawa thingjinduna leiri valley bridge si nongpok thangba maikaida BSF aduga nongsup thangba maikaidana CRPF na ngak sianduna leiri khongi nakal animakta satok jasin yadanaba yotli tarana yamna section na khajinduna leiri maduna CRPF amadi BSF na adukimatik section na ngak senbagi thabak sathaduna leiri nakal amoromda sugunu amadi seraugi praja sing haujiksu koki militant sing na matam amatada hektamak landarakani haibigi akiba leibadagi nena tana leiba ngamdri pauksi sida khunja khrana phongdorakpagi matungna mamang sahi English singani ka kungo homdoi gi aroiba December 13 mathugi numidang pung 9 makhairom tara phawgi manunda koki khul oiriba dongyang rom dagi koki militant sing numai round tararom thangna kapslaki madurigi sugunu turel mapan da leba miyoi singda BSF ki kangbuna ahingadu
अतोप सफगदब मफमद लैरुनब खंगलकपदगी सुगुनु बाजार हेनगलक्तुना मफम अदुदा लैरिबा इमुंग कयार संगजफम लौदुना लैखि हाइदि खुंजासिंगना मखा ताना ngasi फोंदोरकपगी मतुंगिनादि लंजेनरुबु खुंजासिंग ngarangdagi masa masagi mayumda hanjenduna lainare BSF amadi state security force singna ngak senbegi akanba thabak haujuk pekhali khulngakpa khunjasingna sumi kupna hom singna ayuk nungthil animakta khulngakpagi thabak chathaduna lairi yamna kiningai oiribadi koki militant singgi asauba laifam amani hainariba lalol phai hairiba si sugunudagi kilometer amarom tamak satlaga leiba mafam asida koki militant sing khutlingduna leibana sugunu amadi seraugi khunjasingna matam amadi hektamak landarakadra haibigi akiba lei haidi amaromdana India ki oina DG amadi IG gi oiba mifam Rajasthan hayengdagi haugadori Bharat Pumba ki oina Director General amadi Inspector General of Police 2023 gi oiba conference ama hayeng January 3 gi Rajasthan International Center Jaipur pangthokadori mifam asi January 4 phawa chathagani conference haudokpa amadi lusinma numita Prime Minister Narendra Modi Union Home Minister Amit Shah amadi General Secretary Advisor singbu saruk yagani haidi Director General amadi Inspector General of Police ki oiba conference asida maru oina khanagadoribati leba asigi international security ga mari leinaba cyber crime technology in policing counter terrorism thengnanaba left wing extremism prisons reforms na singbada maru oina khanagani loinana leba asigi oina anauba criminal law satna hanabagi matang na sumaru oina khanagadori namit humni sathagadoriba conference asida police amadi intelligence officer sing saruk yabaga loinana bharat ki state singi district sing da laidiba police officer kya su saruk yagani haidi atopa pawmana UNLF pambaina lusingba lupna lilong singjawgi laibak thiba thawdo adugi nuaitaba phongdorakli Haukiba January amagi numidang na lilong singjaw da thukiba laibak thiba amadi thokwaningdaba thawdo aduda laikhidraba miyoi mangagi imung manungda nanghoriba amadi soktuna lehoriba sing amasum makogi imung manungna nanghoriba awabaduda pambaina lusingba UNLF na saruk yajabaga loinana nungaitaba phongdoksari haina pambaina lusingba UNLF ki Department of Publicity ki Media Coordinator ki thawpuriba Sarairongba thoksomna press thokpa sirolamana haidi Solasina hai Idaibak Manipur gi siruba tanpham asida thawdo aduna Manipura khunda minani purupsa maitai pangalamadi maitai anigi marakta yengthinatuna khutthokna bigi thawdo ama lakhaningdaba madi thawdo asigi wakhairol ama purakna bohonabada asabu thawdang lawbikiba mitai pangal gi lusingbasing Manipur gi civil society gi lusingbasing amadi ireisa khudimaki maphamda pambaina lusingba UNLF na ikai khumna uchabaga loinana thagat paphungdoksari haidi Seolasina makhatana hai thoidokna ireibagosida anganba matamdagi sai kya nungsi sanana laminarakliba maitai amadi maitai pangal anigi marakta lairiba nungsi sanabagi mari asi khubay ama phawba kehandanabagi dama thawdang sauna lobikhiba maitai pangal gi lusingba singbu pambaina lusingba UNLF na ikai khumna usari hari Seolasina aroibada hairibadi makhatana maitai amadi maitai pangal anigi marakta amana mabu nungai handaba yaba waiwata sing sizinabidanabasu ireisa khudimaki maphamda appeal tarakli Amaromdana lakadariba sahi manga taruk asida MU gi hana lairamba education gi ecosystem asabu mayona mada purakpa ngamlagani BC National Education Policy NEP 2020 na maram oiraga lakadariba sahi manga taruk asida Manipur University gi hana lairamba education gi ecosystem asi yamna phaba asauba mayona mada purakpa ngamlagani haina MU gi Vice Chancellor Professor N Lokendra na phongdokre wapa masing asi Manipur University gi library conference hall da pangthokiba Basic Bharat at 2047 usap ki thoramda Vice Chancellor sina phongdokibani kumja English ngani gani fugu teret forward India si develop oiba nation am oina ba Prime Minister Narendra Modi na thamliba manglan si mangphauna na bohona bada youth sing asabu daita lawna bigi panamda thoramasi Manipur University Library amasum Ek Bharat Shesha Bharat Shell Manipur University anina sinduna pangthokibani Thouramaduga mari lainana wangang bara Professor N Lokendra na makataraduna NEP 2020 laktringai mamangda leba sida theoretical da base tauba makal education system satnaramba sina mahiroi sing mahi tamada makoina tamjariba subject adugi wangbada ehenba skill amasum knowledge tamagi khudong saba ningthina leiramde adubu NEP 2020 lakpadigi theory amasum practical da yumpham oiduna students
centric oiba makhalgi education system ama lewa sida lakiba sina hana leirami education system dagi hiram kayada transformation leiragani hairiba policy si implement tawna bo hona bagi aroiba matamda awaba masum khudong sadaba khara thengnarabasu lakadoriba sei kharagi matungdadi mahitamba ngamlagani haibagi thajaba phongdoki Thourang aduga mari lainana Manipur University Library the Manipur University Publication Section amasu Professor N Lokendra na hangdoklaba matungda librarianship and social development haina mingthonduna CIS ibohol singana edit tawba lairik amasu phongki loinana Manipur University Contact of Prince Journals September to December 2023 volume 1 and 2 suphongki Thourang aduda role of youth for a development India toward visit Bharat at 2047 haiba hiramda symposium asida AMU gi tuan ba mairoi singna saruk yakhi amaromdana moreda mathau pangthong dibi state security force sing mai paknabagi damak laifam sing mairakatuna thawni jakre Manipur hauzik thokliba irang sida border town moreda koki militant singa lanthengari bi state force sing CDO amadi police singna mai paknaba tekta kaidana ba amadi soidana lal ngamnabagi damakta mitei coordinating committee of Tera Khongsangbi Thourang Laubi Khudekbi Turbung Banglana Thourang Laubi dagi fogauk so ikai phawbada leiriba laifam singda maira katuna thawnikre committee sigi lamjing makhada ngarang numidang pung taruka makhai sapsana taba matamda committee sigi thawmi singna magi laikai da leiba laifam singa madi thongal singda maira katuna taibang sembiba mapugi maphamda CDO Police IRB amadi State Force more da leibising aso angam yohon bidana ba amadi lal mai pakna bigi damakta thawni jakhi panma yabadi mamang sahi English singaniga kungo homdagi December 13 ga mathoi digi hawduna more da leiriba State Security Force singi mathakta kuki militants na akan mamongda landa ba hawrakhibani atopa pawmana harau thel singkhong da leiba poultry farm ama kuki militants sing mai thadoklamde ngarang ahing nongai matung Pungamaga minute ni furom taba matamna Sengmai Police Station ki manungsana Senjam Sirang amadi harautil ani lonaba Senjam Sirang singkhong dalaiba yengi farm ama koki militant singna mai thadoktuna manghalamna hari koki militant singna singthaktagi kumtharalaga yengi farm asi mai thadoklamani masigi matunu koki militant singna mafam adura leiriba Manipur Rifles amadi IRB gi leifamda numai kapsilaktuna landarakhi Maduda MR amadi IRB gi personal singna handru nomai kapadagi koki militant sing adu singi mathakta sengkhatki hari koki militant singna mai thadoktuna mangalamba yengi pharmacy Sirangda leiba Haisnam Rajen kawba miyu amagina hari paugi source amagi matung inadi yengi pharmacy koki militant singna mai thaba horappa matamda mafam adura leiriba Assam Rifles ki kangbuna khanglakpadagi kanmangam hore hari thawdo si thokraba matung ngase pung taruk minute tararam taba matamna koki singna drone ama thagalaktuna Senjam Sirang amasum harau thilga tainaba mafam singda paisilakhi madura security force ki mekairigi nomai kaptuna drone adu tanthoki hari panma yabadi ngasi koki militant singna mai tharam labi yengi pharmacy kanglok irang asi horakpa matamda su koki militant singna mai thaba horamadagi matam sana khanglakpadagi miyamna kalhobu laikhrabani hari Makasa tharakpena panam pauksiri ki topa maroibi pauksing miyamna thamjage Indo-Myanmar ngamkhei Sambal khanaba center gi Thourang yaba ngamloi Mizoram Chief Minister Indo-Myanmar ngamkhei paringda Sambal khanaba center na dakholakliba khongthang yaba ngamloi haina Mizoram gi anoba Chief Minister Laldu Homana phongdokre agency gi paun hai hawkiba yum sakaisan namiki nungthil Mizoram gi nawna Chief Minister oikraba Laldu Homna Delhi da External Affairs Minister as Joy Shankar yauna center gi lusingba sing unakhibaga loinana Indo-Myanmar ngamkhei paringda ain kaina mitop sing leba sida sangsilakpa thingnaba center na ngamkhei paring asida smart fencing tawnabagi thabak lakholakraba matung Mizoram gi Chief Minister na fencing khanaba Thourang asi yaningdaba phongdokhibani mangna hai Mezo yellow furup sing gi ipai pugi lam ama oiriba Burma Myanmar dagi saruk maset ama British na Khaidolagada Mizoram asi tokhaib lam ama ohenkhibani hauzik so aikhoigi manglandi apun manesan amani maramasina ngamkhai gi wapam asida aikhoini yaba ngamloi center government ngamkhai lansilaktuna India da Myanmar gi mitop sing sangsilakpa thingnaba smart fencing tawnabaga Thourang lokhatpegi mathakta India amasu Myanmar ani gi ngamkhai gi paringda satnaramba free movement regime FMR su laukthokrabani FMR leidingai leba ani sigi kilometer taraga tarukna konba mafam singda sangthok sangsin tawbada athingba leitabani India amasung Myanmar leba anina
Mizoram, Manipur, Nagaland amasum Arunachal Pradesh haibi state-sing asiga kilometer 1993 ngamkhei pulibani. Ngasisu Mizoram gi Minister Lal Duhuam na Delhi da Prime Minister Narendra Modi ga unaduna issue kya gi matana wari sanaki haina pawsina makhatarakli. Atopa pawmana British Power Lanthing Kiba Mitay Furubni, Nupi Nupa Kaktana Tangtagi, Sadisarak, Haizinba Matam Yorokle, MLA Ramesor. British Power Lanthing Kiba Mitay Furubni, Aikogi Ipai Puna Tambiramba Tangtagi, Sadisarak Sing Mirolosigi, Nupi Nupa Kaktana, Haizinba Matam Yorokle Haina, PDA Chairman Suoriba, Kairau Kendragi, MLA Ramam Ramesona Fundokre. Wapamasi Universal Friendship Organization. UFO na sponsor tawduna itham moirang pudel numit mangani sa tagadaba cultural holiday peace camp hangdokpaga loinana nongpok pana tengo lakpa loisang hangdokpagi thoramda MLA Ramesona phungdokibani thoram adugi manungsana ipu thau pakhangbagi leitenglaba phiral singkhatuna paihanki ngasigi thoram aduda Bar Council of Manipur gi member Case Iboyama BTL High School gi founder T Somerjit Mitei Nasal founder amadi advisors Weribati Premjit Mite, UFO gi Vice President Sanaparihal, UFO gi Secretary General Y Mairava, UFO gi Home Secretary Loyumba Amadi, General Secretary Singh, Commander Singh Masum UFO gi Eastern Division the Ladiba, Headquarter Taranganitho gi Masing Yamlova Mite, Laloi Singh Loinana, Nongpok Maikai gi Club Amadi Mairapai Singh Saryaki. Thourang ga mari lainana MLA Ramesor hai matam amada thang tana Burma phawba loksilamba madi malemda numit tade hainariba British ka phawba lanthingna khibani oiragliba phibam sida nupi nupa khaktana matam matam gi sari sarak amadi ipai puna thambiramba thang ta haijinba matam yorok laiki mangna makhatana hai UFO hairiba lup asi mingondagi sel khaib lup natabana lup asigi setmilon foganaba madi maromdom lepsaba ngamnaba Hangduna Ladiba Lamsing the Matamatam gi potok sing Taduna Putuna Bohona Minas Henesu Apple Tauki Mam Tendang Nasumna Tamzaram gay Aduga Hausukuina di Miam Pau Su Matang Solution Zaragasum Mayampuna Anobabdit Minas Henesu Senel Sigi Makedi Miang Mapamda Makatana Tamzari